Mark habit khangdebako ahna mark to pamzuba madina he's like my go to guy neba aina problem leiba kanda natraga office ta senior cherakpa natraga public ama laga haidi keno sum bari egi thoi noi tabaga leibudo mon hire di mark da magna problems solve to egi damda okay keno dam tuna aduna yakse haidi mon dem reliable oiba marik chumna thambire sa aina mathang dalak chaninge je big day hatara big step amasu lak kadobagi kui lai ramani hatara ei tamo lak sage big day di karam big day upcoming da hatara sigi matang sida hatara cham na dum hangjage kui tamoga chega se kui arrange oina tabada natraga kamaina thengna ki bunoi matanda samlaba mate amtan thambio tamona da nana khomana phara akoi ni dum masakte dum maming khanei masak khanei ba mana di yam kana phasana family oi taga su khanei ado dagi ana bet su kenaram ni namo adugi interaction du phang taba ado arrange natraga na atopada oi doira haraga di arrange makti natre arrange na kona lakpani aduna when I have come here for my first posting, field posting, interaction to service to like na any other professionally when interact pa kolapa to the sakhamna pa adu the wari batai pasana samna matunda parents ki su permission aya ya ga mahina okay adu sida manipur thoda kando na thengna gi bune adu ani magai tare isagi su kara yaure to parents ki chum yaure tare ada aina kohan masam daga ki chedana da hanga chagi ki tamorabi gi khwaidagi habit amai tare a habit that you love about him mai tare Mark Mark habit khangdebako ahna mark to pamzuba madina he's like my go to guy neba aina problem leiba kanda natraga office ta senior cherakpa natraga public ama laga haidi keno sum bari egi thoi noi tabaga leibudo mon hire di mark da magna problems solve to egi damda okay keno dam tuna aduna yakse haidi mon dem reliable oiba magi dagi mark yamna yantana num engonda advice pibado engonda aduna support magi engonda support leiba adu mem do magi adu mai treto okay hangna yamna pamsaba magi tamona di chedena da kari khwaidagi pamjaba haitare kari oina dainagi di hai di luina myam lei magi ko ado myam quality myam lei mangonda do hoi khara khangalo hai di karamana khwai pamjaba do hai do su khara khangalo amani sum hai magi well organized way any thabak office ki thabak or even personally ma thabak tawda phasana well organized na phasana thabak tawi aduga decision su mana lobum thokti am firm oina lobu khotpa adaki yam caring su oi mi gi damak ta khanbi aduga mingonda wa ngang du khotpada kehani yamna mi gi wakhan nungai da adumba nataba wari mata hadu kya aina sumbu ta mana yaning da ba wahi oiga su yamna phasana present na phasana haiba khotpasi kayani am chaw magun namni asigumba ado magun ma aina pamjaba haidi mathang haidi sangdara aduna adudo ina yamna caring oiba adumba adagi mina su phasana mai khanbi ba ngam le climate change ki matang